Tamugi Pantha Kenebigi Matak military Juntana air strike and Satari Hide. Like Hidraba Pukchau Matomanga, Myanmar Pangtok Pinaba Kangan Craig. Myanmar gi Kalayam yo jail da matam sang na leramba ngarang Myanmar gi Kalaya hospital da laikhidraba lai prakpam pukchau gi asiba haksang ado Myanmar da oina mathau mangam pangthok pinaba Myanmar da leiba India embassy da aiba serol thaduna khangan khre haidi haujak Manipur da thokliba irang asina maram oiraga Myanmar da gi lokthokpa ngamlaroi haiduna pukchau gi loinabi haujuna Imphal East gi relic camp amada sangjafam lawduna leiribi Kangana mahakki mapuroiba do Myanmar da oina mathau mangam pangthok pinaba haijakhibani haidi Manipur da tangdu leitaba amadi saukhatpa puraknaba center legakna honari haiba thabakna takli haina Governor A.K. Balana phongdokhre Supreme Court ki judge sing amadi Union Minister of State for Law Arjun Ram Meghawal Manipur da lakliba simakna center legakna Manipur da mapung phana tangdu leitaba puraknaba amadi saukhatnaba honari haiba takli haina Governor Ajay Kumar Balana phongdokhre High Court of Manipur lingkhatkibagi sahi taragani thoi mapung pharakpagi ningsing kumon thoram ngarang singmairong da leiba High Court asigi complex da Governor Ajay Kumar Bala, Union Minister of State for Law, Arjun Ram Meghawal amadi Manipur gi phibam yengsinaba Imphal da thunglakiba Supreme Court ki judge sing Justice B.R. Gawai, Justice Bikram Nath, Justice M.M. Sundresh, Justice K.B. Biswanath amasung Justice N. Kotiswar Sarugya High Court of Manipur ki Chief Justice D. Krishna Kumar yumbu oiduna pangthokiba thoram aduda High Court ki Justice sing staff sing loinana law fraternity gi miyoi sing sarugya thoram aduda Governor Ajay Kumar Balana District and Sessions Court Churchanpur ki office building sanabu ureb uyung tamkhibaga loinana Chief Justice's Secretariat cum Center for Research and Planning ki post creation su lauthoke thoram aduda sarugya National Legal Services Authority ki Executive Chairman su oiriba Supreme Court ki Justice B.R. Gabaina Judicial Officer singi quarter sing sanaba ureb uyung tambaga loinana Chief Justice ki banglo amadi Chief Justice ki Secretary su sangake thoram aduda wangang laduna Governor Ajay Kumar Balana Court of Manipur ki mapok kumon thoram asida Supreme Court ki Justice manga amadi Union Ministry of State for Law Arjun Ram Meghawal sarugyabada apenro phongdokladuna mahangna hai masimagna central lengakna Manipur da mapung phana tangdu leitaba hanjilakna ba amadi sakhatpa purakna bohonari haina takle Governor na makha taraduna state asigi miyamda mapung phana justice phanghanna bohonabada Manipur High Court na hek lingkhatpadagi ngasi phawba asoba thodang lawduna lakle makha tana sumiyamda asumba wail phanghanna bohonabada Manipur High Court na chapchaba thodang lawrokhigani haibagi thajabasu thamki CMAT ki makhada ahal amadi naha artist singda lupa lising yankhaidagi lupa lakh ama phawba kanaba phanghangadawri India Government ki Ministry of Culture gi Cultural Function Production Grant Scheme gi senthang makhada Lianda Folk and Classical Academy na sinduna numit kuntrani sumna chatharakpa workshop kam production on Manipuri dance ki thoram ngarang Jawaharlal Nehru Manipuri Dance Academy da loisin khrei thoram adu the Department of Art and Culture Government of Manipur ki Deputy Director G Dharmadas Sharma Sangit Natak Academy awardee Guru N Tiken State Leprosy Officer Manipur Dr Salam Bosana Singba kayana athoiba mitung lensin oike thoram adu ki manungsanna Sangit Natak Academy awardee chaliba sahi asiga January Republic Day Sarugya Aruraba participants singamadi Lianda Folk and Classical Academy gi Guardian Association gi members singbusu asamba khudol pidoni kai khumna botke G Dharmadas Sharma na phongdokkibada lamdamase art and culture na saktak libani mama mapa oiba singnasu tunggi yumbire oirakadaba angang singbu sagatuna culture tradition takwiba asimak yamna thagale piklingedagi hauna lonsa thaksi khasi tambiduna afaba mi ama ohanbada oja singamadi mama mapa singi thodang yamna sawi Jagoi isai pamjaba art pu pamjaba angang singna tungi punsida artist ama oina bohonabada oja singna su angamba mateng pangbiyo amade mahiroi singna su kana honabiyo haike loinana mama mapa singna su macha singi apamba khangbiraga thabak oina paikhanna bohonabiyo aikoi gi culture nat kanna bohonase ngasi sangsilba art ki lam asina su tungi punsida hingba ngamgani state amadi center lengak na kanna honabiduna hujikti artist singi oiba kanaba khudongchaba kaya ama phangle chief minister gi artist ki tengbangna art ki lamda leiriba singda kanaba kaya ama phanghalle art ki lamda tongan ba award kaya ama phanglakpa ngamkhraba awardee singda chief minister gi artist singi tengbang gi makhada halwairaba singdana lupa lakh ama amadi naha singda lupa lising yankhai gi kanaba phanghalagani haike tungda academy asigi mahiroi singna Surya Pranam Chali Jagoi Tal Nasom Maibi Jagoi Thogal Jagoi amadi Tanman na singba jagoi sing khudol tamki
Kongpal ki thautok ka mari leinana Arambai Tengol gi mioi ani phare ngarang Kongpal gi mafam amada Arambai Tengol amasung pambaina lusingba UNLF ani gi marakta thokiba thautok ka mari leinana Security Force na Arambai Tengol gi Khetrimayum Nikhil sahi kunganipan apokpa Prakash Sajiwa Zel Moirang Kampu Sajeb Awang Lekai dagi Yumnam Pringanba sahi kunga hundoi apokpa Romesh phare haina Manipur Police Control Room dagi ngasi thadorokpa serolam na phongdorokpa galoinana atai mioi singsu phanaba red chathari hairi accident da ama Sire ngarang numidang warang pung taruklom tarakpada NS 102 paringi palel PS na konba nungoro amade kanarong khulani gi marakta leiba lambi mapalda khamba sing thanna hapa 407 minute truck amagi maningda Bajaj Pulsar thoduna laglaga thomjinbada sangayam pham pulai pokpi marel khuldagi MD Azimuddin sahi yankhai gani thoi apokpa Mahiruddin kauba mioi ama thodok thokpham da laikhidrai thodok asigi matang da kaksing PS na case ama lokhalaga laikhidrabagi haksang post mortem examination tongna bagidamak Zenems ki mirel sangda thamkre hairi mafam khangdana mangkiba Mukesh bu atoba matamda sinabiyo haibaga loina na taksin khiba JSC amadi governor ani ki marakta nomaijing numit pawba matam thana khiba du governor na karimata hairaktre miyam gi lup singka mifam pangtolagani haina JSC na phongdorakre JSC gi mihutsingna SP Imphal West unarubada langla langjin amata khangba gamdri hairakre kaisampat leimajam laikai dagi lowang them Mukesh sahi kungi matangda semkhiba JSC na governor gi maikai dagi wafam amata phongdoraktre adubo ngarang ahing pung baro phawbagi manungda I paw piraktrabadi CSO amadi lupsing yauruga makhal kayagi khongjang sangsilagani haina lauthokre wafam asing ngarang numidang warang pung taruklom tarakpada mafam khangdriba L Mukesh bu TV duna tekta kaidana sinabiyo haiba demand tawraduna wakat khongjang sangsilakiba kaisampat leimajam laikai community hall da pangthokpa pawgi mifamda JSC gi convener Samurai Lakpam Sukdev na pawmi singda phongdokhibane mahana hai status da lakleba Supreme Court ki justice taruktasu angang asigi matangda JSC na memorandum pisinkhre loinana JSC gi mihut singna chatuna SP Imphal West unarure adubo haujingmaki oina Mukesh ki thoidokpa langla langjin amata khangba ngamdri hairakle haire Sursanpur da laikhidabi chahi 9 gi nupi macha adu Myanmar da gini haire Thasigi tang kun gi numidang athengbada Sursanpur da laikhidaba chahi 9 gi nupi macha adu haujik thokliba Myanmar gi irang asida lanjelatuna relic camp ta leibani haina social media singi khutang da phongdong narakli haideba social media platform asida Myanmar marol amasung English lol da Dedim Times haina thaba Facebook page amadagi Myanmar marol da post tawrakpani hairi post adu da makhata na hairibadi laikhidrabi Monday kim chahi 9 ase Myanmar gi kimnu dagi mangkhibani mahaki apokpi mamana ningseng khuk haiba Myanmar da base tawba naulak hairiba phurup adugini hairi hairiba nupi macha sigi mamada natana masimanaw ani haibadi mayamba amasung manaw nupa amasu punna loina kibani nupi macha sibu rape tawduna tamthina hatpo oiramgadra haibagi singnaba supawi hiram masiga mari leinana Sursanpur da base tawba tongan ba civil society organization kayana mihat asibu yamna kan yaningdaba phongdorakpani aduga loinana social media da su nupi macha sigi matangda viral oirakibani hairi Amaronda Sursanpur da WhatsApp group amadi channel kaya hangduna kanglop anigi marakta ungkhatnaba thokliba hena pakthok chakthokna rangnaba aranba wafam kaya miyamda lana paw sandogi haibagi maralda Manipur Police ki maikai dagi WhatsApp group amasung channel taruki mathakta FIR panduna case laukhatpa haukrabani asida natana makhatana miyamda aranba paw sandoktuna miyamgi marakta mipai thawaiba pokhanba yaba wafam kaya lana sandoktanaba Manipur Police ki maikai dagi akan wafam khangan kiba leikrabani Rehab Center mi phabada yaningdaba phongdokre center thingjinbagi khongthang achumbani haidi Union of Treatment and Rehabilitation of Users for Social Transformation US Anjuman Kanglei Pana Samasung Lilong area gi ahalsingi apunba mi phama mapangtokna District Administration Thawalna Lilong da leiba New Lab Solution Rehabilitation Center thingjinbagi matang da wakhana kre haidi Social Welfare Department na pidiba guidelines singa na sattaba masung Lilong area da drug sizinaba miyoshingi mathakta na taisha da moong da drive chathakibagi damak center asi thingjin kibani haidi Sahi taragi manungda ngamkai sambal khaba loshengani hana official singna phongdorakre India ga Myanmar ga punba kilometer lising amuka satrukni phumdo shangba ngamkai paring sahi taragi manungda kakthat pasu amadi kakhat pasu yadaba makhal gi sambal khaba loshengani hana government gi official singa amadi paramilitary panel report amana phongdokre Official singna phongdokibagi matungina Myanmar ga taina bungam khoi paring sambal khabagi wafam Union Home Minister Amit Shah na haukiba sahi 2024 gi February tha da lauthokibani amadi haukiba tha ahum mari asida thabakana lokalakle haukiba sahi gi April amadi December 30
ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ ꯐꯥꯎꯕꯗ ꯉꯝꯈꯩ ꯁꯝꯕꯜ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯉꯝꯈꯩꯁꯤꯡ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯀꯝꯄꯅꯤ ꯑꯣꯄꯔꯦꯇꯤꯡ ꯕꯦꯁꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 114.9 ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯉꯝꯈꯩ ꯁꯝꯕꯜꯒꯤ ꯃꯑꯣꯡꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯅꯤ꯫ ꯃꯁꯤꯗꯗꯤ ꯀꯛꯊꯠꯄ ꯑꯃꯗꯤ ꯀꯥꯈꯠꯂꯒ ꯂꯥꯟꯊꯣꯛꯄꯁꯨ ꯌꯥꯔꯣꯏꯗꯕꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯝꯍꯜꯂꯔꯣꯏ ꯑꯃꯁꯨꯡ ꯉꯝꯈꯩꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯆꯠꯂꯤꯕ ꯃꯥꯔꯆ ꯊꯥꯒꯤ 10ꯗ ꯊꯝꯈꯤꯕ ꯄꯦꯅꯦꯜ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯏꯅꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯄꯅꯤ ꯑꯣꯄꯔꯦꯇꯤভ ꯕꯦꯁꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯅꯕ ꯂꯝꯕꯤ ꯁꯦꯝꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,038ꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯀꯦꯕꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ (CCSꯅ 2024ꯒꯤ ꯃꯥꯔꯆ ꯊꯥꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯃꯪ ꯁꯤꯗꯤ ꯍꯥꯏꯔꯒ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤ ꯉꯥꯛꯇ ꯆꯂꯥꯏꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯀꯅꯥꯒꯨꯝꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯎꯃꯪ ꯁꯤꯗꯤ ꯍꯥꯏꯔꯒ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯋꯥꯏ ꯆꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯍꯩꯉꯥꯡ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯡꯒꯩꯖꯝ ꯁꯔꯠꯆꯟꯗ꯭ꯔꯒꯤ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯁꯪꯕꯤꯙꯥꯟ ꯕꯆꯥꯎ ꯔꯥꯁꯇ꯭ꯔꯤꯌꯥ ꯕꯗ꯭ꯙ ꯖꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯕ ꯕꯤꯖꯦꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯄ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛꯠꯅꯆꯤꯡꯕꯁꯤꯡꯒꯤ ꯁꯦꯟꯐꯝ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯪꯂꯒ ꯂꯩꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯞꯄꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅꯗꯤ ꯂꯥꯎꯔꯒ ꯀꯁꯣꯡ ꯈꯨꯂꯦꯟꯗ, ꯆꯥꯟꯗꯦꯜꯗ, ꯄꯂꯦꯜꯗ, ꯁꯨꯒꯨꯅꯨꯗ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯂꯤꯕ ꯑꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅꯅꯣ ꯍꯥꯏꯅ ꯊꯤꯔꯨꯕꯗ ꯃꯈꯣꯏꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯤꯀꯥꯁꯨ ꯕꯤꯖꯤꯅꯦꯁꯁꯨ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯃꯈꯥꯗ ꯂꯧꯃꯤꯁꯤꯡꯗ ꯄꯤꯊꯅꯕ ꯁꯦꯟꯐꯝꯕꯨ ꯂꯧꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤ 1,50,000ꯗ ꯁꯦꯜ ꯀꯥꯞꯄꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯕ ꯂꯧꯃꯤ ꯑꯣꯏꯗꯕ, ꯂꯧ ꯂꯩꯇꯕ ꯃꯤ 50,000 ꯌꯥꯎꯔꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ IED ꯄꯣꯈꯥꯏꯔꯛꯄꯗꯒꯤ CRPF ꯄꯥꯔꯁꯟ ꯑꯃ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯖꯥꯔꯈꯟꯗꯒꯤ ꯋꯦꯁ ꯔꯤꯡꯍꯥꯕꯨꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯥꯏꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ IED ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯀꯤ ꯄꯥꯔꯁꯟ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕꯗ ꯋꯦꯁ ꯁꯤꯡꯍꯥꯕꯨꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯇꯥꯅꯥꯒ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯕꯟꯒ꯭ꯔꯥꯃꯤ ꯃꯔꯥꯡꯄꯨꯡꯒꯥ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪꯗ ꯏꯗꯨꯅꯤꯡꯊꯧꯗꯒꯤ ꯊꯥꯗꯧ ꯇꯦꯛꯁ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯕ ꯌꯥꯎꯔꯤꯕ ꯕꯔꯃꯥ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡ ꯑꯇꯣꯞꯄ ꯗꯥꯏꯂꯦꯛ ꯍꯥꯏꯕꯗꯤ ꯍꯤꯟꯗꯤ ꯉꯥꯡꯕ ꯇꯝꯂꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯒꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯍꯩꯁꯤꯡꯍꯧꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯃꯈꯣꯏ ꯂꯩꯈ꯭ꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯅ ꯊꯥꯗꯧ ꯇꯦꯛꯁ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯊꯝꯂꯛꯂꯤ꯫ ꯃꯊꯪꯗ ꯋꯥꯐꯝ ꯑꯃꯒꯁꯨ ꯊꯝꯂꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯁꯥꯏꯀꯨꯜ ꯃꯥꯔꯛꯁꯃꯦꯟ ꯁꯥꯏꯀꯨꯜꯒꯤ ꯁꯤꯔꯦ ꯍꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯂꯨꯟꯈꯣꯊꯥꯡ ꯈꯣꯡꯁꯥꯏ ꯑꯦꯂꯥꯏꯁ ꯂꯨꯟꯊꯥꯡ ꯑꯦꯂꯥꯏꯁ ꯂꯩꯊꯣꯜ ꯑꯦꯂꯥꯏꯁ ꯋꯥꯍꯩꯕꯤꯇꯤꯟ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯃꯥꯔꯛꯁꯃꯦꯟ ꯑꯣꯜꯂꯒ ꯇꯨꯃꯤꯟ ꯆꯠꯂꯦ꯫ ꯃꯤꯅ ꯃꯥꯒꯤ ꯐꯣꯇꯣ ꯂꯣꯟꯅ ꯅꯝꯈꯤꯅꯤ ꯀꯤꯕꯗꯒꯤ ꯁꯥꯏꯀꯨꯜ ꯕꯖꯥꯔ ꯐꯥꯎꯕ ꯊꯣꯛꯄ ꯀꯤꯔꯦ꯫ ꯇꯨꯃꯤꯟꯅ ꯆꯠꯄꯗꯁꯨ ꯃꯥꯛꯁ ꯎꯞꯄꯒ ꯆꯠꯂꯦ꯫ ꯁꯥꯏꯀꯨꯜ ꯕꯖꯥꯔ ꯕꯣꯔꯗꯀꯤ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕ ꯍꯤꯁꯥꯕ ꯁꯕꯥꯛ ꯐꯥꯛꯂꯦ꯫ ꯃꯥꯅ ꯂꯧꯔꯒ ꯂꯣꯟꯅ ꯁꯤꯖꯤꯟꯅꯕ ꯄꯩꯁꯥ ꯃꯥꯅ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯔꯦ꯫ ꯂꯩꯊꯣꯜ ꯋꯥꯍꯩꯕꯤꯇꯤꯟꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯏꯀꯨꯜ ꯕꯖꯥꯔ ꯕꯣꯔꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯉꯥꯡꯁꯤꯡꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏ ꯆꯤꯌꯔꯃꯦꯟ ꯂꯩꯊꯣꯜ ꯋꯥꯍꯩꯕꯤꯇꯤꯟꯒꯤ ꯗꯨꯀꯥꯟꯅꯤ ꯍꯥꯏꯔ ꯆꯠꯄ ꯇꯥꯕꯗ ꯂꯩꯊꯣꯜꯒꯤ ꯏꯃꯨꯡ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯁꯥꯏꯀꯨꯜꯒꯤ ꯁꯟꯗꯦ ꯆꯔꯆꯁꯤꯡꯗ ꯂꯩꯊꯣꯜꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯅꯈ꯭ꯔꯦ꯫ ꯃꯥꯔꯀꯦꯠꯇꯁꯨ ꯌꯦꯟꯁꯥꯡ ꯌꯣꯟꯕꯤꯕ ꯐꯥꯎꯕ ꯂꯩꯊꯣꯜꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯏꯗꯨꯅꯤꯡꯊꯧꯗ ꯄꯥꯎ ꯂꯤꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯐꯨꯕ ꯐꯣꯟ ꯃꯨꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯀꯅꯥꯒꯤ ꯀꯨꯀꯤ ꯌꯨꯖꯤ ꯐꯥꯎꯕ ꯐꯥꯔꯒ ꯐꯨꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕꯒꯤ ꯐꯣꯟ ꯃꯨꯟꯕ ꯂꯦꯞꯇꯦ꯫ ꯀꯨꯀꯤ ꯌꯨꯖꯤ ꯂꯤꯗꯔ ꯃꯔꯛꯇꯁꯨ ꯆꯥꯎꯅ ꯎꯪꯈꯠꯅꯔꯦ꯫ ꯄꯥꯎ ꯂꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯨꯊꯤꯅꯔꯦ꯫ ꯂꯤꯗꯔꯁꯤꯡꯅ ꯁꯥꯎꯔꯕꯁꯨ ꯁꯥꯏꯀꯨꯜ ꯄꯕ꯭ꯂꯤꯛꯅꯗꯤ ꯂꯤꯗꯔꯁꯤꯡꯒꯤ ꯑꯃꯣꯠꯄ ꯄꯨꯊꯣꯛꯇꯨꯅ ꯄꯕ꯭ꯂꯤꯛꯇ ꯃꯤꯠ ꯐꯪꯍꯟꯕꯒꯤ ꯊꯥꯒꯠꯅꯔꯤ ꯍꯥꯏꯅꯁꯨ ꯏꯗꯨꯅꯤꯡꯊꯧꯅ ꯊꯝꯂꯛꯂꯤ꯫ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯃꯗꯤ ꯕꯨꯠꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯟ ꯆꯥꯁꯟꯗꯨꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯃꯤꯡꯆꯠ ꯊꯤꯍꯜꯂꯨꯕ ꯃꯤꯑꯣꯏ 12 ꯂꯥꯜꯂꯦ ꯁꯦꯡꯗꯣꯛꯍꯟꯈꯤꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯊꯝꯖꯔꯤ꯫ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯕꯨ ꯃꯁꯛ ꯊꯤꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞ ꯎꯀꯜ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯀꯧꯈꯠꯇꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯎꯀꯜꯅ ꯀꯧꯈꯠꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯕ ꯃꯤꯑꯣꯏ
miyosing adudi jingangbam nauba sahi kunthra manga apokpa ibobi thoksong gerensan sahi kunga manga apokpa sangit loitongbam romen sahi nifu apokpa laikhidraba ingosa saugrapam somorendro sahi nifu gani thoi apokpa ibo tombi langpok lakpam babita sahi nifu gomdoi apokpa pari thingbaijam inaubi sahi nifu manga apokpa sanje laisam nupi macha sahi kunthra gani pan apokpa mano saugrapam ambedkar sahi kunmari apokpa jiban laisram ibohal sahi yangkhai manga apokpa laikhidraba khamlen laisom rakesh sahi kunga mathoi apokpa romesh amasong laisom ajit kumar sahi nifu humdoi apokpa gambhir ni makoi punama imphal west ke kwakaitel khongjang lekai degi ni haidi hiramasi ke matang da konung mamang da leba uttarakhand da pangthokpa pau gi mifam amada ukal gi general secretary motum manito na hai haujik thokleba wathok asina maram oiraga matang kuina lai harau gi thorom pangthok ludre adubu ningthau laisemba sana jawbu gi yathang makhada handak tagi namit mangani lai harau ba pangthok na ba khangalakpadagi manipur gi mafam kaya da umang lai harau ba pangthok na de tanja asin da wakhal then ba khunai gi general thoi da ba mioi kharana wakaitel konjeng lekai da leiba ibudo khwai lakpagi lai harau bugi manung sanna lai lam thokpada seloi charai da phije setpa amade nupana nupi saduna phanek sechinduna lai lam thokpa yawram ba thengna badagi sena ba mioi sing kaukhatuna wakhal tamina bade haike mahana makha tana hai lamdam sigi fajarba lai harau bugi machada sibo malem gi miyam mamangda lana uhanba yaba moongda fancy dress so thokpagi moongda nupi obi singna tungon yan sillaga saru yaba nupa singna but sabagi phijo sechinba nupi gi phanek setuna mitki kumhai onthokna bo honaragliba silaibak thibani asiguma thawong asi matungda amu hana tawbigano umang lai harauda tawdaba yadaba thabaksing adu khak tawduna lai haraubugi asengba masatpu punna ngakminasi haike